Kakching Campaign for Good Governance, a joint initiative of Kakching Foundation and Image TV towards a free and fair election and good governance. Know your candidates. Say no to favoritism. Don't accept bribes. Think before you vote. Exercise your democratic rights with a sense of duty. Elect a good leader for a good governance. Kakching Campaign for Good Governance. Image TV amasung Kakching Foundation ga joint initiative oina hokdoksaba program Know Your Candidate pu miyeng tabiriba mayam punmapu khurumjari. Program asi makha chathajadringaida program asibu karigidamakta ekoina masi sillangi bano haibagi matangda wahai khara khatang thamjage masida charawna ekoigi motive ahum leijai ahum khak leijai haijaba tare ahanbada program asigi matengna aikoigi candidate oina thagaliba haibidi 2000 lakadoriba 2016 gi Kakching Municipal Council gi election da koigi ward ki candidate oina thagachariba candidature sing siga aikoigi voter sing siga amuktang akoigi interaction tawbagi program ama akoigi through digital media haibidi image tv gi thongdagi akoigi interaction tawbagi platform amtang sinjaba. Number 2 da koina hawalagriba young voters sai traipan suba trampan suba kun suba young voters sing sida aikoigi leijariba lamdam Kakching town ase municipality town se koigi mong maril taba koigi lamdam ama ohenge haribadi municipality councils gi role na karino function na karino hariba candidate sing sigi kara matungda councilor oiraga makoigi role na karino function na karino kayamu yam masi important oi khangmi mayam punna khangmina base important oi haibasigi matangda mayam da educate koi young voters sing da educate tobagi tajam su logjabani ahum subada koina koigi leader oi hengadori bani koigi right khudingmak sahi manga gi oina sinagadori bani hariba koigi candidate si gi matangda mahagi personality mahagi leadership quality mahagi laibak ningba mahagi mayam gi tawningba social cause saruk yaningba aduguma mahagi as a leader amagi mahagi gun mayam amado koina adugi mahagi tawningba mayam amado koina phongdokpa ngamnanabagi mayamda yohonba ngamnanabagi tajam su logjabani adra makha tarpada program si haujarge aduda nasigi oina koigi studio da lengsin biduna laibide koigi ward number 7 gi Indian National Congress ki candidate oina songthok piribi koigi madam Morangthem Ganila Devi madam bu koigi studio da taram upchari. Thank you. Madam bu sak tapi bo oina koi mayam da koigi self introduction masam tang tobiya gadi yam fagni. Aigi ming Morangthem ningo ayang lamum ongbi Ganila Devi ai Indrani Kakching Khunyai Leka Indrani Hall manaktagi ni aigi puroibagi mamingna mayang lambam Rajesh Singh ai hauji ICI dagi resign tawthokjaraga isamang mayamga khusamnana chaningbadagi mayamgi seva tawningbadagi ai handak asi municipal councilor oina ai ward number 7 gi candidate oina INC gi milep oina ai isamang chongthokjabani. Yam nungaijai madam gi matangda haibet charakna khangjaba ado madam akhoi ahanba khoina khangjaning base akhoi board led na chongthokpi reise asigi nunggi oiba karamba akhoi wakhalon leibana no habedu su mai chumna mayam gi mafamda muktang share tobiu. Angang oiringaidagi ai isama miyamga khusamnaraga miyamgi seva tawba se yamna pamjarai adu tanja asi irak lakide adu waina handak asi isagi thabak asi profession asi resign tawthoga mayamga satminanabagi khudong chaba ma lagbra haina khanbadagi matam chare haina ningbadagi ai handak asi miyamga chatminaningba amadi ward number 7 sida leiba praja khudingmaki ningba kaiba khulaw mayam ama tarakpadagi ai handak asi isana
ꯃꯁꯤꯒꯤ ꯇꯥꯟꯖꯥꯁꯤ ꯂꯧꯔꯒ ꯑꯩ ꯆꯣꯡꯊꯣꯛꯎꯕꯅ ꯐꯔꯦ ꯍꯥꯏꯗꯨꯅ ꯏꯁꯥꯒꯤ ꯊꯕꯛ ꯄ꯭ꯔꯣꯐꯦꯁꯟ ꯊꯥꯗꯣꯛꯂꯒ ꯔꯤꯖꯥꯏꯟ ꯇꯧꯊꯣꯛꯂꯒ ꯑꯩ ꯃꯤꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯔꯒꯦ ꯍꯥꯏꯅ ꯑꯩ ꯍꯟꯗꯛ ꯆꯣꯡꯊꯣꯛꯆꯕꯅꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯍꯪꯖꯅꯤꯡꯕ ꯀ꯭ꯋꯦꯁꯟꯁꯦ ꯑꯩꯈꯣꯏꯒꯤ ꯀꯔꯤꯒꯨꯝꯕ ꯂꯥꯏꯕꯛ ꯐꯗꯅ ꯑꯩꯈꯣꯏꯒꯤ 2016ꯒꯤ ꯏꯂꯦꯛꯁꯟꯁꯤꯗ ꯃꯥꯏ ꯄꯥꯛꯄꯤꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯁꯥꯡꯈ꯭ꯔꯕ ꯃꯇꯝꯅꯤ ꯃꯦꯗꯥꯝꯒꯤ ꯈꯨꯠꯇ ꯂꯩꯒꯗꯧꯔꯤꯁꯤ ꯑꯩꯈꯣꯏꯒꯤ 5 years ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯣ 5 yearsꯁꯤꯗ ꯀꯔꯤ ꯑꯩꯈꯣꯏꯒꯤ ꯃꯁꯤꯗꯤ ꯇꯧꯔꯝꯒꯦ ꯍꯥꯏꯕ ꯑꯗꯨꯒꯨꯝꯕ ꯀꯔꯤ ꯊꯕꯛ ꯂꯩꯕꯤꯕꯒꯦ ꯃꯁꯤ ꯊꯕꯛ ꯃꯌꯥꯝ ꯑꯃ ꯏꯀꯣꯛꯇ ꯀꯥꯕꯨ ꯀꯥꯔꯒꯗꯤ ꯇꯧꯒꯦ ꯍꯥꯏꯅ ꯑꯩ ꯊꯥꯡꯒꯠꯂꯒ ꯍꯧꯖꯤꯛ ꯂꯩꯔꯦ ꯃꯌꯥꯝꯒꯤ ꯑꯄꯥꯝꯕ ꯃꯌꯥꯝ ꯑꯃ ꯈꯪꯂꯦ ꯃꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯑꯩ ꯌꯥꯔꯤꯃꯈꯩ ꯉꯝꯃꯒꯗꯤ ꯀꯥꯕꯨ ꯃꯌꯥꯝꯅ ꯄꯥꯝꯗꯅ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯅ ꯀꯥꯎꯟꯁꯤꯂꯔ ꯑꯃ ꯑꯣꯏꯅ ꯑꯩꯕꯨ ꯊꯥꯒꯠꯄꯤꯕ ꯇꯥꯔꯒꯗꯤ ꯃꯌꯥꯝꯒꯤ ꯄꯦꯟꯗꯕ ꯂꯩꯔꯤꯕ ꯂꯝꯕꯤ ꯊꯣꯡꯒꯤ ꯏꯁꯤꯡ ꯃꯥꯏꯁꯤꯡ ꯃꯩ ꯅꯣꯡ ꯑꯗꯒꯤ ꯊꯕꯛ ꯍꯧꯖꯤꯛ BPL ꯍꯥꯎꯁꯤꯡ ꯂꯣꯟ ꯃꯌꯥꯝ ꯑꯃꯒꯤ ꯄꯦꯟꯗꯕ ꯈꯣꯜꯂꯥꯎ ꯃꯌꯥꯝ ꯑꯃ ꯇꯥꯔꯦ ꯃꯁꯤꯒꯨꯝꯕ ꯃꯌꯥꯝ ꯑꯁꯤ ꯑꯩ ꯏꯁꯥꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯗꯅ ꯑꯩꯒꯤ ꯄ꯭ꯔꯖꯥꯁꯤꯅ ꯑꯩꯒꯤ ꯋꯥꯔꯗ ꯅꯝꯕꯔ 7ꯗ ꯂꯩꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝꯁꯤꯅ ꯊꯥꯒꯠꯄꯤꯕ ꯇꯥꯔꯒꯗꯤ ꯑꯩꯅ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯑꯩꯒꯤ ꯋꯥꯔꯗ ꯅꯝꯕꯔ 7ꯒꯤꯗ ꯅꯠꯇꯅ ꯑꯩ ꯀꯛꯆꯤꯡ ꯑꯄꯨꯝꯕꯒꯤ ꯋꯥꯔꯗꯁꯤꯡꯗ ꯂꯩꯕ ꯄꯨꯝꯅꯃꯛꯀꯤ ꯑꯩ ꯁꯣꯠꯊꯔꯕ ꯈꯨꯟꯅꯥꯏꯁꯤꯕꯨ ꯑꯩ ꯁꯧꯒꯠꯅꯕꯒꯤꯗꯃꯛꯇ ꯑꯩ ꯍꯧꯖꯤꯛ ꯀꯥꯕꯨ ꯀꯥꯔꯒꯗꯤ ꯑꯩ ꯔꯦꯗꯤꯗ ꯏꯁꯥ ꯂꯩꯖꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯣ ꯃꯦꯗꯥꯝ ꯃꯔꯨ ꯑꯣꯏꯅ ꯍꯧꯖꯤꯛ ꯊꯦꯡꯅꯔꯤꯕ ꯑꯩꯈꯣꯏ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯁꯃꯁ꯭ꯌꯥꯁꯤ ꯋꯥꯔꯗ ꯅꯝꯕꯔ 7ꯗ ꯈꯤꯖꯤꯛꯇꯪ ꯁ꯭ꯄꯦꯁꯤꯐꯤꯛ ꯑꯣꯏꯅ ꯍꯥꯏꯕꯤꯌꯨ ꯋꯥꯔꯗ ꯅꯝꯕꯔ 7ꯗ ꯍꯧꯖꯤꯛ ꯊꯦꯡꯅꯔꯤꯕ ꯁꯃꯁ꯭ꯌꯥꯁꯤ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯩꯈꯣꯏꯒꯤ ꯋꯥꯔꯗꯁꯦ ꯑꯇꯣꯟꯕꯤꯒꯤ ꯃꯆꯥꯒ ꯆꯞ ꯃꯥꯟꯅꯩ ꯃꯔꯝꯗꯤ ꯀꯛꯆꯤꯡ ꯀꯦꯟꯗ꯭ꯔ ꯍꯥꯏꯕ ꯀꯛꯆꯤꯡ ꯀꯦꯟꯗ꯭ꯔ ꯇꯣꯉꯥꯟꯅ ꯑꯃ ꯂꯩꯈ꯭ꯔꯦ ꯃꯇꯠ ꯑꯃ ꯑꯣꯏꯅ ꯋꯥꯒꯥꯏ ꯀꯦꯟꯗ꯭ꯔꯗ ꯀꯣꯠꯁꯤꯜꯂꯛꯄ ꯑꯁꯤꯗꯒꯤ ꯑꯇꯣꯟꯕꯤ ꯃꯆꯥ ꯑꯃ ꯑꯣꯏꯕꯒꯨꯝꯅ ꯃꯈꯣꯏꯅ MLAꯁꯤꯡꯁꯤꯅꯁꯨ ꯎꯕ ꯑꯗꯒꯤ ꯑꯃ ꯂꯤꯗꯔꯁꯤꯡꯁꯤꯅ ꯑꯩꯈꯣꯏꯒꯤ ꯂꯝꯕꯤ ꯊꯣꯡꯗ ꯑꯣꯏꯔꯣ ꯏꯁꯣꯠ ꯁꯣꯠꯊꯕꯒꯨꯝꯕ ꯑꯗꯒꯤ ꯏꯁꯤꯡꯒꯤꯗ ꯑꯣꯏꯔꯣ ꯉꯁꯥꯏꯒꯤ ꯇꯣꯇꯤꯗꯤ ꯄꯨꯁꯤꯜꯂꯒ ꯑꯩꯈꯣꯏꯒꯤ ꯏꯁꯤꯡ ꯇꯥꯗꯕ ꯃꯔꯝꯗꯤ ꯄꯨꯗꯤ ꯄꯨꯁꯤꯜꯂꯦ ꯃꯣꯏꯅ ꯑꯁꯣꯝꯗ ꯍꯥꯏꯗꯣꯏꯅꯤ ꯑꯗꯨꯒ ꯏꯁꯤꯡꯅ ꯐꯪꯍꯟꯗꯕ ꯑꯁꯤꯒꯨꯝꯕ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯖꯥꯗ ꯍꯛꯊꯦꯡꯅꯔꯦ ꯍꯧꯖꯤꯛ ꯏꯁꯥꯃꯛꯁꯨ ꯍꯧꯖꯤꯛ ꯂꯥꯛꯑꯝꯗꯥꯏꯁꯤꯗ ꯏꯁꯤꯡ ꯂꯥꯛꯑꯦ ꯍꯥꯏ ꯑꯗꯣ ꯀꯣꯔꯐꯨ ꯑꯃ ꯌꯥꯕꯗ ꯄꯨꯡ 2 ꯆꯪꯉꯦ ꯑꯗꯨꯗꯤ ꯃꯇꯝ ꯂꯣꯏꯅ ꯃꯥꯡꯉꯦ ꯄ꯭ꯔꯖꯥꯁꯤꯡꯁꯤ ꯑꯗꯨꯗꯤ ꯂꯧ ꯆꯠꯂꯝꯗꯥꯏꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤꯗꯤ ꯀꯛꯆꯤꯡ ꯍꯥꯏꯕ ꯂꯝꯁꯤꯗꯤ ꯂꯧꯗ ꯁꯤꯡꯗ ꯂꯣꯏꯅ ꯂꯩꯕꯅꯤ ꯁꯦꯡꯅ ꯍꯥꯏꯔꯗꯤ ꯅꯥꯜ ꯑꯍꯜꯁꯤꯡꯒꯤ ꯍꯛꯇꯛ ꯍꯥꯏꯇꯥꯔꯦ ꯑꯁꯤꯗꯗꯤ ꯗꯕꯜ ꯀ꯭ꯔꯣꯞꯄꯤꯡ ꯍꯥꯏꯔꯝꯃꯤ ꯍꯧꯖꯤꯛꯇꯤ ꯇ꯭ꯔꯤꯄꯜ ꯀ꯭ꯔꯣꯞꯄꯤꯡꯗ ꯂꯥꯛꯈ꯭ꯔꯦ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯧꯖꯤꯛꯇꯤ ꯂꯧ ꯊꯥꯕ ꯍꯪꯒꯥꯝ ꯍꯦꯛꯄ ꯃꯌꯥꯝ ꯑꯃ ꯂꯩꯈ꯭ꯔꯦ ꯁꯤꯒꯤ ꯆꯠꯅꯤꯡꯕꯅ ꯃꯈꯣꯏꯁꯤ ꯑꯩ ꯏꯁꯤꯡꯗꯨꯗ ꯃꯇꯝ ꯀꯥꯏꯊꯣꯛꯇꯅ ꯆꯠꯈ꯭ꯔꯦ ꯃꯇꯝꯗꯨ ꯀꯨꯏꯅ ꯂꯧꯔꯕꯅꯤꯅ ꯑꯁꯤꯒꯨꯝꯕ ꯃꯌꯥꯝ ꯁꯃꯁ꯭ꯌꯥ ꯃꯌꯥꯝ ꯑꯁꯤ ꯑꯩꯅ ꯁꯨꯝ ꯈꯜꯂꯨꯕ ꯃꯇꯝꯗ ꯃꯁꯤꯒꯨꯝꯕ ꯃꯌꯥꯝ ꯁꯣꯠꯊꯔꯤꯕ ꯃꯌꯥꯝꯁꯤ ꯏꯁꯥꯃꯛ ꯄ꯭ꯔꯖꯥꯅ ꯊꯥꯒꯠꯄꯤꯕ ꯇꯥꯔꯒꯗꯤ ꯍꯛꯊꯦꯡꯅꯅ ꯆꯠꯂꯒ ꯑꯩ ꯄ꯭ꯔꯖꯥꯒꯤ ꯁꯦꯕꯥ ꯑꯃꯨꯛꯇꯪ ꯐꯪꯉꯒ ꯃꯌꯥꯝꯒꯤ ꯄꯥꯎꯈꯣꯜꯂꯣꯏ ꯑꯣꯏꯖꯒꯦ ꯍꯥꯏꯗꯨꯅ ꯑꯩ ꯍꯧꯖꯤꯛ ꯁꯨꯝ ꯌꯦꯡꯗꯅ ꯂꯩꯕꯁꯤ ꯉꯝꯃꯛꯇ꯭ꯔꯦꯕ ꯀꯩꯒꯨꯝꯕ ꯑꯃꯇꯪ ꯑꯩꯈꯣꯏ ꯏꯁꯥꯃꯛ ꯆꯣꯡꯊꯣꯛꯑꯒ ꯀꯩꯅꯣꯝꯇꯪ ꯇꯧꯔꯝꯒꯦ ꯀꯅꯥꯅ ꯍꯥꯏꯗꯤ ꯁꯣꯠꯊꯔꯤꯕꯁꯤ ꯀꯅꯥꯒꯤ ꯃꯔꯥꯜꯅꯣ ꯍꯥꯏꯕꯗꯨ ꯄ꯭ꯔꯖꯥ ꯑꯩꯈꯣꯏꯒꯤ ꯏꯔꯥꯜꯂ ꯂꯤꯗꯔꯁꯤꯡꯒꯤ ꯃꯔꯥꯜꯂ ꯑꯁꯤꯅꯆꯤꯡꯕ ꯃꯌꯥꯝ ꯑꯃ ꯑꯩ ꯍꯧꯖꯤꯛ ꯄꯣꯠꯇꯨ ꯄꯥꯏꯔꯒ ꯂꯝꯕꯤꯗꯨꯗ ꯆꯠꯂꯒ ꯑꯩ ꯍꯛꯊꯦꯡ ꯄ꯭ꯔꯖꯥꯒꯤ ꯀꯩꯅꯣ ꯂꯤꯗꯔ ꯑꯃ ꯑꯣꯏꯅ ꯑꯩ ꯍꯛꯊꯦꯡꯅꯕ ꯄꯥꯝꯃꯛꯑꯦꯕ ꯑꯗꯨ ꯑꯋꯥꯠꯄꯒꯤ ꯑꯋꯥꯠꯄ ꯉꯥꯛꯇꯅꯤ ꯃꯥꯅꯤ ꯌꯥꯝ ꯐꯕ ꯋꯥꯈꯜꯂꯣꯟꯅꯤ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯑꯆꯧꯕ ꯁꯦꯀ꯭ꯔꯤꯐꯥꯏꯁꯅꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯒꯤ ꯌꯥꯝꯅ ꯍꯝꯕꯜ ꯑꯣꯏꯕ ꯋꯥꯈꯜꯂꯣꯟꯅꯤ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯏꯁꯤꯡꯁꯤꯅꯦꯕ ꯋꯥꯔꯗ ꯅꯝꯕꯔ 7ꯗ ꯃꯔꯨꯑꯣꯏꯅ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯁꯦ ꯑꯗꯨꯒ ꯏꯔꯝ ꯅꯂꯥꯗꯤ ꯀꯃꯥꯏꯅ ꯇꯧꯏ ꯂꯝꯕꯤ ꯊꯣꯡꯒꯤ ꯃꯇꯥꯡꯗꯗꯤ ꯍꯥꯏꯐꯦꯠꯇꯪ ꯂꯝꯕꯤ ꯊꯣꯡꯒꯤ ꯃꯇꯥꯡꯁꯨ ꯑꯗꯨꯝ ꯃꯉꯥꯏ ꯃꯔꯝꯗꯤ ꯅꯂꯥꯅ ꯇꯣꯡꯈꯠꯂꯛꯄ ꯂꯝꯕꯤꯅ ꯀꯨꯠꯊꯍꯧꯕ ꯑꯗ ꯂꯝꯕꯤꯁꯤ ꯑꯩꯈꯣꯏꯒꯤ ꯀꯣꯏꯂꯥꯁ ꯊꯥꯕ ꯈꯨꯊꯥꯁꯤ ꯅꯂꯥꯁꯤꯅ ꯀꯣꯠꯇꯅ ꯑꯩꯈꯣꯏ ꯗ꯭ꯔꯦꯟꯁꯤ ꯐꯖꯅ ꯀꯣꯠꯂꯒ ꯑꯩꯈꯣꯏꯒꯤ ꯂꯝꯕꯤꯁꯤ ꯀꯣꯏꯂꯥꯁ ꯇꯩꯕꯣꯏ ꯂꯥꯛꯄꯣꯏ ꯇꯧꯕꯁꯤ ꯀꯥꯟꯅꯗꯦꯕ ꯂꯝꯕꯤꯁꯤ ꯁꯦꯡꯅ ꯍꯥꯏꯔꯗꯤ ꯅꯂꯥꯗꯒꯤ ꯐꯨꯠ ꯑꯃꯠꯇ ꯑꯣꯏꯔꯁꯨ ꯋꯥꯡꯈꯠꯂꯗꯤ ꯑꯩꯈꯣꯏ ꯏꯁꯤꯡ ꯍꯟꯗꯛ ꯏꯁꯤꯡ ꯏꯆꯥꯎ ꯃꯃꯥꯡꯒꯤꯁꯤ ꯑꯁꯤꯗ ꯌꯥꯝ ꯁꯥꯊꯤꯅ ꯑꯩꯈꯣꯏꯒꯤ ꯆꯪꯈꯤ ꯂꯕꯪꯒꯣ ꯄꯔꯦꯡ
ꯑꯩꯒꯤ ꯋꯥꯔꯗ ꯅꯝꯕꯔ ꯑꯩꯈꯣꯏꯒꯤ ꯀꯥꯎꯟꯁꯤꯂꯔꯒꯤ ꯑꯣꯏꯅ ꯍꯥꯏꯇꯥꯔꯦ ꯋꯥꯔꯗ ꯅꯝꯕꯔ 7ꯁꯤꯒꯤ ꯃꯅꯨꯡ ꯆꯜꯂꯤꯕꯅꯦꯕ ꯑꯁꯤ ꯐꯖꯅ ꯆꯥꯎꯈꯤ ꯑꯗꯨ ꯃꯁꯤꯒꯤ ꯄꯣꯠꯁꯤ ꯅꯂꯥꯁꯤꯅ ꯇꯣꯡꯈꯠꯂꯛꯑꯕꯅꯤꯅ ꯂꯝꯕꯤꯗ ꯆꯦꯜꯂꯛꯄꯅꯦꯕ ꯑꯁꯤꯒꯨꯝꯕ ꯃꯌꯥꯝ ꯑꯁꯤ ꯍꯧꯖꯤꯛ ꯋꯥꯔꯗ ꯅꯝꯕꯔ 7ꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯧꯖꯤꯛ ꯁꯣꯊꯔꯦ ꯏꯁꯤꯡ ꯏꯆꯥꯎꯗꯁꯨ ꯑꯋꯥꯕ ꯌꯥꯝ ꯅꯪꯈ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯀꯛꯆꯤꯡꯁꯦ ꯌꯨꯝ ꯀꯌꯥ ꯑꯃ ꯊꯨꯝꯃꯦ ising ijawda nang base wat number 7 gi wada na te uji Kakching apumba ising jawgre masi drain je matik chada ba adagi ekoi gi ithai lakhong ai tare asi phajana thamda ba ising ji karai da thai gi kadagi habado phajana leiramba taragadi suksoi soi dana ising jawri do khara di phagadra haina ina khali drainage system miram nalise ekoina tung sangna chai kungi kunthagi yankhai matungi khallaga hojitagi hawna master plan amai makada sumaina teli tahuba haibido adumaina tobidaba koi nga ki toba aduna nga yaragasu adi tung koiraktaba maduna awaba mayam ma thengai adu khara henna ward number 7 jina thengnare okay ward number 7 je sing na hoji chap chana ware wari habidi ngasai lambi gi adagi ngasai gi akhoi gi ising gi lambi gi ising gi iram nala gi problem mayam leire ado masina ward number 7 gi oire aduga mathang madam da koina hangjening basi Kakching gi oina hoji yamna maru oena khanba issue kharadan haibiu madugi issue do koina matam chari ngeda mayam punna khana minaraga adaga leader amana koigi lobom thokpa decision lauraga koigi councillor gi leader obayai any koigi whole Kakching town gi leader obayai lauraga ta hongdragadi masi yamna khudom thinanai oigani haina khanba issue khara katang address tobiu Kakching apumba gi oina habitare masida aikoigi huji samasya aikoina kalauba yaga potsi karino haibada aikoina lakadoriba face tawgadori imangda taraga huji leiriba councillor gi potsi January gi 11 2016 sida aikoi taraga leire kaisu kuiba matam natre asi aina huji haijaning wadi councillor khudingmak chungtholaiba elected person khudingmak paisa thada bidaba isam samna haibada thada liba sendo aikoina kanadai lokatori prajadagi lokatori maramdi ai hingdaba yadi haji praja singji asiju aikoiju loinama ai siba yadi haji loin khana kanda jagi potsi adu sen yamna thada nadaba kaigino hadi ngasagi development gi oiro kari gi oiro lakadoriba sen singji aigi lekai da thada hoba adagi pot haibase ngasagi semgadoriba pot sagadoriba pot khudingmasi praja gi ngata ne lakadoriba paisa si somda bot ta kaida yam changragadi ai thadaraktabasu yai waribu asiguma mayam sina ai motadi sen yamna changhandaba machibu kalhauba aikoina adagi gyan tahanba praja sing koigi paisa sina bot khombagi mahutta mining sina thamoi anisi mi du yengaga koigi magi tawwa ngambagi sakti tawwa ngambata natana magi wakhalon du sudaka oi hariba akoigi tawwa ngambadi oiba wakhalon duna mayam gi tawningdaba adu oragadi amuk de wakhalon mayam gi tawningba tawwana ngamdaba adusu amuk yaroidri mi haiba adu ani du munne yengaga bot sit tawningi sini koi madam gi yam wakhalon se ko adu madam da koina hangjening masi saigi prajaga koigi candidate siga or elected oro ko elected candidate siga yamna relationship ama yamna close over relationship ama ngahak lekna ta ko gajin si yam important oi haveni adu madam na hayeng laibak padana 2016 sida kabira gadi koigi lekai gi ward ki any problem ama lakpada or project ama lakpada praja mayam siga yam transparent oina koigi tana minani haibasi ki matang na madam kari haini hojik sana hangbi thiriba wafam haibetare
asigi maram sida aina haijening madi aikogi housing loan haiba mamoi municipal council singi lai haiba dina sum happy happy tajai praja sing haiba dagi aikoi lai ba aikoi yum sangai leita ba aikoi di housing loan si bibi de aduga pi ina khunba da ne happy housing loan si haiba praja karagi khonau ne am ma lai masi mo khoina ka kharba singda moina chauri ba maram du ai wakal da di sawam leite maram di moina transparent oina uthok ta bagi ne ba ward amada housing loan ji taruk pi re ba taruk si ai le kai ward number 7 du hauji akoi gi election meeting ga da tawi ko tauri ba sumaina meeting ama ko batare ai gi praja sing ai gi kota taruk tu ne ai koi committee ama siam sira adu khanna ga ai koi taruk si kana kana da pi si ge lottery law sira lai ba praja di yam yam si le gi wata ai kana da pi ga do ri mu khang dire ai ngaw le si praja na wayen biu hai ga praja da sina thoki ba asi da ka ya moye adu gi transparent oira kanda praja do karian da sauro ye leader sing da transparent oina uthok da bagi ne sauro iba pumna mo si praja na sauro si aduna ai gi wa phong gi oina di ai di ayam ba lo oina uthok bani hai na ai gi pau ai gi pukning da ishor da su kana kurumi madu utpangam ba hai madu adu bot se mayam na nungsi bidana piraga di ai bu kahalla agadi ai everything ai loina praja da uthokani mai di kogi even Kakching Foundation na su one of the sponsor organizers na su kogi proposed observe si kogi hozik assembly ki proceedings da koi live telecast ne thadoi kari kari project ta paisa thada doino thadroi doino kari kari bill pass to doino haibna chingba se koi dum mayam da khangali haiba maramdi madu praja mayam gi paisa ni tax oina khungwa khraga praja mayam gi paisa du karam haina praja da sina sige haibani ana akhoi gi praja mayam da khangom thoi madu live telecast oina toi asum haina koi gi municipal council gi koi gi proceedings haibitare meeting monthly sitting mayam leidana ko masigi sisu koi praja mayam da khangan bada kari kai bage masi video coverage tawdana mayam da pulak khangmin ba paisa simai lai asmaina sakre si tawgre haibasi masigi matang da haibetang koi madam gi su wakhalon da haibetang phanglopiu masi aseng badi praja da everything sikiam la su lupam da la su khangan mam to eba lai do ai irana gi paisa na te hoi potu praja singi ne ba hoi praja na ingonda hayeng ka gra matung da si tawi tawdi ai do ina nama moi da sinagradi hoi next aina kai vote khom do no yes moi na vote khom gra ne thaja ba sinabane ba ai gi moi na ai bu thagadi ji sahi manga do moi gi thabak tawbiro thagali ne ba mane adu moi gi tawba ya ba thabak sing do aina tawraga bu moi da sinaraga bu moi na ai gi vote khom bi roidra ne khombam do idana adu itagadi ai gi lakadu siki da la azu siki amta la ai sia sa noi me yen na ro adi imung da family ma gi leader oina tawri mane mane asi ne ba mane adi family si kara maina adi ana halamani wa haida haye ba akoi gi azau ba sa usi na mahum ji saw na sai apik pa na pik na sai adi kita la adi kita do ne yen na raga thungna ba cha doi ne ba hoi chumi adu mama mapa du gi makha pole ba khana ba law na han bai si losilak pa sida koi gi program asigi oina format am leije format sida losilak pa da koi laiba koi candidate singbu koi gi guest singbu koi na vote appeal amatang koi gi tv thongda image tv thongda tawina ba koi gi tanza mom pizari tanza du laksare aduna madam na vote appeal lamtang tobigani thank you sirama ai ward number 7 da lai bi ba lai guru halamal isilina na mo pu aina haga mo da image cable gi thongda khurumjari yumthong changakpada aina unahawdaba chinba kaya lebedagi thengnarakaba halamal lai guru isilina singbu aina
image thongda aina nolupaga loinana vote maman yamlaba sil adubu nizari aduga loinana aibu mayamna nushibiduna handaki lakadoriba January 2016 11 asida INC gi mireb aigi 7 number 1 symbol na kuba asida mayamna nushibiduna aibu nambiduna mayamgi pakolo oyanbiyu haiduna aina image cable gi thongda haijabuga loinana aina khurumjari. Madam, akoigi image TV gi taraptagisu lagiba election sida mai pakpo review haidana wishes tawjari siga loinana akoigi nasigi program asida chillaba matam kaya ama kaithopiduna ngahaktam moisu lengthokpekduna program asibu mapung phanbagi damakta madam da koina hanna thagachari. Thank you.